eramdam ase hiram khudingda Mipal tangdana hingnaba honabada yelhomi mau kaithelna khudam oihanlasi haina athobana phongdoragli. Mipal tangdana hingnaba honabada yelhomi mau kaithelna khudam oihanlasi lamdam asegi semelon hingat hananaba aikoi machelgi marakta amana ama shawanaba mathau tai haina mau Imphal Market Coordination Committee convener khuraidam athobana phongdokre. Mau kaithel Market Coordination Committee na sinduna Imphal West District ki kabolaikai nongsupta leiba mau market angasi pangthokiba mau kaithel haudokiba sahi tara mapung pharapagi thoramda wafamasi mahangna phongdokibani mahangna makhata na hai Manipur gi puari ki saru ama oigadariba mau kaithel asti hinganaba aikhoi pumna magna thodang lominarase Mipal tangdana isagi pothokta ningtamna hingnaba honabada yelomi singi mau kaithel asti kudam ohelase lamdamase ge semelon sakot hananaba honabada kundaminariba yelo fruit singi marakta amana ama chawanaba mathoktai Maugi miyamna su pothok watana puthok piyu Imphal da lairiba miyamna maugi pothok sing asi leibiduna kaithel ase hinghanaba angamba thodang lominase Imphal da hojik lairiba mau kaithel ase oiraknaba honabada mau union Imphal gi office ta Imphal gi lairiba tongan ba lup singa mi pangthoki maugi selena amadi mau miyamna pothorakliba pothok sing ase manghandanaba Imphal da makoi gi oiba kaithel ama pinaba haiduna lup sing amadi mau union na kumna khanaduna Fireb laurakibani haina mahangna phongdoki Saram tangkul gi khunja singna Lanna pau sandokpa lekadabani haina langmaithet apunba lupna phongdoragli Jaliba tha asigi tang ama lebak pupa numit ki ayukta Thawal district ki manung channa lairiba langmaithet khulgi khunja singna Saram tangkul da chatuna khul asigi ningthaugi yumda mafam adugi iselanaw singa puna faminaduna langmaithet yerum chingdagi loksaw fabagi area asida palm tree thadana ba khanaminaki Paminaba aduda makhatana yashinaba puraknaba amuk hana paminaba haina suyanaki adubo yamna hena ngaklibadi numit asimaki nungthilda Saram tangkhulgi isilnaw singna press meet tawduna print amadi electronic media singda langmaithet khulbul Lanna uhanba mongda sedin sadinba paw chandorokpa thenaki hariba paw asigi matungina langmaithet apunba maira paibilo Langmaithet Youth Development Organization Langmaithet Light Thogaluki apunba lupna print amadi electronic media gi khuthangda thadorokpa cherol amad Asumna sengdoragli madudi Saram tangkhulgi khunja singa langmaithet khulgi khunja singa haudik su nungsi sanana laiminari sumnatagi mathakta paliba mafam asida palm tree hariba pambi asi thaba thingba khaktani Saram tangkhulgi khulgi jagada saramgi khunja singna posai thaba tauningba tawbada langmaithet khulgi khunja singna ayetpa amadi yaningdaba leite athingba pikhiba su leite Lanna pau sandokpani aikhoigi jagada aikhoina palm tree thaba Tingbabu khul adugi khunja amana media da makoina thabak suba nombada athingba pibaga manai makoi bu chatkro haibani haina phongdorakpasidi yamna lanba wafam ase langmaithet khungangi praja singna yaningde wafam ase langmaithet khungangi praja singna yaningde wahai asi handokadabani haina serol sina makhata na phongdorakli Jerol aduna hai wafam asina langmaithet khungangi praja singda maruina naha singda khoirang khoi saungna ba pokhale palm tree thabana Saram tangkhulgi khunja pumnamaki semilonda fagat handuna yaifa nungai gadaba oirabadi aikhoina paliba jaga sing asi natabada thaningba jaga da thabiyu tawbatabu mathakta paliba jaga asina koliba mafam singdadi athingba si thambani athingba si handokpa su leite haina su phongdoragli IDP singi demand phongdriba phawba khongpham halloi haina CMU sina phongdoragli Sahi ani helaklaba kangluk ki mugnaba asida maram oiraga mafam kayada sangda famlokduna leiba IDP singi demand phangriba phawba khongpham halloi haina CMUC gi co-convener ningthaujam naba na paumi singda phongdokre mahangna hai mafam kayada sangda famlokduna leiba IDP singi phangpham thokpa sakthung phangriba phawba relief camp singi miyoi singna protest satare masida relief camp hangliba committee singna athingba pibiganu Governor na miyangi phangpham thokpa demand athuba matamda phangandribadi IDP singi khongjang haloi IDP singi demand phangnanaba tampaki tongan mamaphamda hangliba relief camp nimpu tarukta sedin protest sataba hokre governor ga onaduna CMUC gi demand taruki manungda ahum hana thabakta ontholage hairaklabasu order thoktriba fawba khongjang haloi kariguma order thokdaba tarabadi makhatana democratic oiba mong akanba khongjang changchilagani masida relief camp ki committee na athingba piganu haina su mahangna phongdoki Puruk khudimangna masa khaki khalaga thabak tawraklabadi mangphaunaroi haina direna phongdoragli Manipurda khundaminariba phurup singna masa khaki khanduna thabak tawraklabadi maduna kaidawngaida su thabak sing adu mapung phaba oiroi maipakloi haina UCM gi president YK direna phongdokre United Committee Manipur UCM sapong ki bat sahi kunmanga mapung farapagi Silver Jubilee celebration ga loinana Lamphel supermarket alaiba
Tentha Police Hall ngasi pangthokiba kunmangarak suba foundation day gi thoramda mahangna haiki kumja listing amagi June 13 da India lenga amadi NSCN IMani gi marakta khudek pinakhiba ceasefire agreement da without territorial limit haiba wafam haptilakpadagi lamdam asida khundari ba miyamna apunba gi saktam kaiba yare haidun akanba ihau horaki Haunaruba naidana haurakiba ihau aduda Manipur Civil Society Organization CSO mayang punsinduna amatoibagi kholau launaba honabada kumda lisingani amagi July ahomda United Committee Manipur semki loinana India government na tangka kayada Manipur gi apunbagi saktam thugaina ba honabada kanglu phurup amada insin amada amuk singtep thaduna Manipur masetana thugaina ba honariba thabak thoram kaya ngasisu lepal laitana aduma chathaduna khudong chaba lauduna Lamdam asida lairiba phurup amatana masagi oideba kakhanduna lamdam asigi apunbagi saktam thugaina ba kanaguma phurup amatana honabigana amade Manipur gi apunbagi saktam thugaina ba honarakpa kanglo phurup adugi mayokta matam pumbada UCM na lepli haiki